ꯇꯥꯕꯤꯔꯝꯂꯒꯗ꯭ꯔꯦ ISTV News Bank tabir puno po taramnoksre ujahan bada ngasi muru ko paulu bisi Works Department asi leitabaga sapmanare sahi loramdaida yamloba senfam sarkarna lokthok naba honare haina BJP Manipur unit ke president Te Sauna haikre Sarkarna thajaba pibadagi handokluba All Tribal Blind Association koba Imphal More lambi ban ngasidagi amuk lambi thingbi khongjang changchankre amadi Manipur Police Sport Club Team B amadi Nambul Mapal Polo Club Kuntra Suba and Hazari amadi Dr. M Tombi State Polo Tournament ke quarter final changkhre Hauju Poxing Sanrong Pizri Manipur Sarkar ge Works Department asi leitabag sapmanare Sarkar na senba sahi asi ge loramdaida thabak suba sudaba khangdana yamlaba senfam lokthona bhonare haina BJP Manipur Pradesh ke president Te Sauna ISTV News ka unabada phongdorle Mahana makha taraduna Works Department da lambi thong amadi atai infrastructure sananaba division ka lady Sarkar asina building construction gi damakta Works Department da cell deposit tawbagi mohta engineering amadi staff mafung phana leitaba MDS kumba society amada deposit tawduna lakhi Bharat Sarkar na MDS ta cell deposit tawduna ba khangalakpadagi hojik PDA da amuk lupa crore kaya deposit tawna ba honriba se corruption taw yanana bani Ukrul Senapati amadi Tamilongda court office sananaba lupa crore kaya ge senfam PDA da deposit tawna ba honri haiki Hana 849 da thamamba paisa du Manipur Development Society da muk thamme Manipur Development Society du Bharat Sarkar na Development Society da paisa thamba yaroi haibagi instruction lakpadagi housing amuk hande sarkar sina PDA da PDA da lupa crore kaya thamjan ba hore budam moina ba district ki Jersey sagadaba building sagadaba lupa crore kaya masidi PDA da thamjale hangni ngasi government da Manipur de laiba PW department da building gi tongana pugadaba electric ki pugadaba lambi gi pugadaba tongan lai ngasi gi PW da engineer mayam ama phamda lere makoi singa dudi IVR puna mangna akoi PMGSY gi makhara lei khara amu leiriba national highway na center na piaro la pi khara adudi kari no pugadori se PWDC loina mak phamda lere in charge oibana Yesi regina seminar loina in charge lega financial rule tuare pidol le train lo yara bra thamuda bane phare Nakalamromda Bharat ki Prime Minister Narendra Modi na state sin mathungna Swachh Bharat mission gi makhada lu na na thamna ba thorang paikalabasu Manipur di fail ore Manipur Sarkar gi makhada leiriba department ayamba lu na na ude secretariat office pawba Swachh Bharat mission gi mamita dri masida minister MLA singh su thaudang lohaningi haike Nasi Narendra Modi na Swachh Bharat harise Manipur de pangthutra chahi khuding gi cherawda ko yumda nan sumu hai aga leibak na wai tai thokna lerakpa adu Manipur adu ngasi di corruption na jingharakna ngasi yumda tanan lehanba office lehanba chief minister gi bangalore gi horaga chief mantri singi quarter sinda office da asuki mati mona leriba se masi kai ningai ni masi punamaksi appeal tawjali tamsi matau Delhi da tawriba Calcutta da tawriba Guwahati da tawriba atai capital da tawriba punamakto aikhoi su masi aikhoi praja sing je karai ring tamni mathakta gi pharaga makha su phagadabani haibase hajini All Tribal Blind Association Haikak Pokpina Manipur gi Singi district sangi manungda amata ngairiba Sandal district ki Haikak Pokpi Khulda leiba Mission Blind School bu full fledged ama oina nabagi damakta sahi asigi sarkar gi budget ta hapiu haina taksinduna sarkar ga wari sanabada positive oiba response piraktabadagi ngasiu angan badagi hoduna disabled singna Imphal More lambi matam kaktana thingbi khongjang sangsinkhre khongjang asi tha sigi tang kunga mathoidagi hoduna sangsin kibani adubu sarkar gi makaidagi wari sananaba khanglakpadagi ngarang bannasi komtholba matung sarkar ga yanaba propagam dabadagi ngasi makhatana satakibani
मिशन ब्लाइंड स्कूल की महिरों एमदी स्टाफ सिंगल लंबी थिंबी खोंजंग चंचन की खोंजंग असिना मरम ओइदुना लंबी एसिगे मौक्सा की पुंसिद साउन अकाइब पीख्रे इम्फाल मोरे लंबी लाप गाड़ी सिंह खोंजंग चंचन की सिंह चलन खिद्रे स्कूल असगी ओजामन फोंदोरपदा मिशन ब्लाइंड स्कूल असि लिंखटपा सही तरनिथोय तरहुमदोय सुरे तोंगान तोंगानबा ऑर्गेनाइजेशन असम राइफल्स अमदी लानाय मियोय क्यागी मतेंगना सलाइदुना लाकपनी सरकार की माइकैदगी मतेंग पांगबिनबा क्यारक हना हाइजख्रे अदुबो करिगुंबा मतेंग अमता पिरकपा लेट्रे सरकार ना थुबा मतमदा डिसेबल सिंह अवाब खंगबिदुना तालिब डिमांड से पीबीयू हाइखे अदुगा हाइद पॉलिसी अखोइना ngarang nahan haukiba tang kumathoi sida kumathoi sida akoi gi MLA na akoi gi OC doroga akoi gi tenopong gi koi OC koi sar ga kana toroga posi akoi gi yanaba gi lambi amada akoi gi ubirakhiya ubirakpa matam sida haibasi MLA na thajaba thambi badu akoi upiraktabadagi akoi indefinite haiba banna se akoi makha chathajabani नवीन मंगानी सुबह सतगदबा फार्मर्स ट्रेनिंग प्रोग्राम में सेरिकल्चर डिपार्टमेंट सिंधुना ngasiदगी लंफेलपाता लेबा डिस्ट्रिक्ट सेरिकल्चर ऑफिस ता होख्रे हाउदोपगी थोरमदा सेरिकल्चर मिनिस्टर गोविंदास कोंथौजम MLA कोंथौजम सरसिंगा MLA डॉक्टर इरेंगबम इबोहलबे इम्फाल वेस्ट के DC के राधा कुमार अमदी सेरिकल्चर डायरेक्टर W इबोहल काउंसिलर प्राइमेश्वरीना मरुब म्यूसिंगना सुगाखी तरुंगा मरी लेना सेरिकल्चर के थबक थोरम सिंह निंगथीना थबक पाइखनबगीदमा मियोय मरीदा अवार्ड पिदुना इकाय खुनुबो उठके थरंगा मरी लेना गोविंदास कोंथौजमना सेरिकल्चर के थबक थोरम सिंह सौखल हनबा होनबदा सरकार असना यामना कन होनरिबा असिदा सेरिकल्चर की लमदा थबक तौरिबा सिंह सु मतिंग पांगबियु हाइखे नसिगी फार्मर तक तौलसे तौगदुसे जो कोइ पैसा काय दोइसे 7 लाख वेरी ट्रांसपेरेंट होइन से बको लुपा लाख दे काय थुने बको आई वाज वेरी सरप्राइज आई या मखरे बा कइनोगा बंगला हो सुन थरंदा यानी काय तसु सरकार न मिनम या न दबा गोल से चकना न चरमिन न बा अकोइ होनबा ngasi numyungba aduwaida lamlai police station gi manung senba moirang purel lambi ge nga khasi singjin gi misi khong marakta ID bomb ama sakhangdaba singna thamamle lambi gi pothole men bi thabak suriba singna sengdok pada bomb adu thengnar khibani nongtil pung 3 minute kunthrom taba matamda lamlai police station da leiba BSF na loktholga soingam yawdana pokhai henkre hada barak manipur da bomb pokhai henba amadi bomb thamlambi thong kaya asibo andro kendri MLA TS Sam Kumar na yaning da phongdokre मोयांग पुरेल लंबी असी यावसंग कुमई की येंगलगा सेमजिन साजिनबगी थबक यामना खन सथरिबनी बोमदु खंगदबदगी पाइरोरबदी मिसिमिना कया थोलंगनी लंबी असिदा महाक सुलुहोंग बसन बथौरांग तौरिबनी म्याम पुनबो मफमदा बोम पोखायनबा मदि थलंबा थोंग सिंग ngasi phawba kana matana makhoin tawbuni haina sengdop leitri khulai paiba masel thengnaba natana misamyam da sonba thong pangdabani bom mathamathang pokhayanduna misimina yaruk liba asi government ki asoiba leiba mali haiki बोम प्लान तौरीबा म्यूसिंग खुलक्ता मारक्ता अमदि सिहोंगसियादा बोम प्लान तौदना बी हानबा सिलिबा म्यूसिंग दा एन अपील तौरीबा दुदी सिहोंबा प्लान तौ मैम सिजु को मिथिन बोम नि तंबा पांगदा मरिन लेरगना मकुदे पाइ खुला यु पाइरगा प्रजा बिसम सोंदबिदा कोई एनीथिंग नबदा ला थिंगनबदा अदु केंद्र एमएन खरा होना इ तराम तराम बोकट yang toina koi lambi da bom plan to na koi mi han da ko si am la family ai ma da ko ko ti ai yam apa koi kudam ni na ai khak law ya da ma si sa den je na koi gi matu bam sa za thi ba du ba ko khan jaw da ba ko yaw da ba ma sai u jam da thi ba mi ha la da koi tong jin khan ja ba ko sa ma khan le law ya ngasi numidang pung tarulom tarakpada khwaraman ima kaithel mamangda bom leire hainabadagi miam pakhana duna chenarure bom yarongani haina singnaba plastic khaw ama ima kaithel number 1 gi mamangda fata hawdi hondok hanjin toba tailor amagi sakada ngaduna leramba thengnakibani maduda singnaba pokpadagi police na asat obu gari sing thingduna thamki bom expert sing laktuna yengbada nupigi innanaba solama yarongke अमरोमदा ngasi pung taramathoi taba matamda khundrakfam awang lekai gi labukta 51 mm gi motor cell ma leiramle police ki bomb expert singna lokalaga soingam yawdana pokhayan kre Education Minister na February 13 fawgi manungda DM College ki lambi sing soidana semlagini habigi thajaba piram labasu sembi dabagi mayokta Joint Students Union DM College na lambi thingbi khongjang changsin kre makhata na hayangdagi class boycott ki khongjang sathargani hari
Yang campus menunggu sekali berlambis sehingga skematik pakai. Sekarang ada di aku press notice kita pun sekarang kita kembali kerana inform kita tahu kerana ni masih waktu sekarang tak sendiri sudah dengan prinsip awal dari lebasi sahaja sendiri bizna personal tahu ni. Pemahaman lambis sehingga matang dah kia. Sekarang ini waktu kia amadi kabar kia hapna tukar kerana ni. Aduh masih awal dah. Sekarang tak sendiri sudah dengan masih awal dari sekali malam ni macam aku sahaja mui nam kia kerja ni. Brazatabdagi Tharungi 250 kVA AZ Colony amasung Lamfelgi VIP 250 kVA transformer ohum yakidre Samjin Sajin Triba Forward transformer ohum asina konba mafam singda mai piba ngamkhiroi haina Manipur State Power Distribution Committee Limited LSD 1G manager gi serolamana khanglakle hauzik makhada pau kamrum lakthungai da atem brem tang lominasi break matung da taram nongsri All Manipur Working Journalists Union ge Emergency General Body mifamama hayang nungtelpung ama minute kuntra tabu matamda Manipur Press Club ta kaukre mifama sida union ge members sing laknaba president na khanglakle ngasi nungtelpung ama minute kuntra rom tabu matamda thawal ningomamda Activa amana DI Tata amada thengjin badagi Activa tongdun lakpa miwe ma sire amana thina sok badagi siza hospital da lakena kre laikhidraba miwe dudi Okram Prem Kumar Sahi Taramanga Apokpa Rajendro Thawal Ningombam Solobami Eduna CS Rupachandra Sahi Taramanga Apokpa Basanta Athokpam Sanjenbung Laikai Digini Thaudosi Senariba Tata DIG Mapu Police na Fagat Pagaluina case sama register Tokre School of Community Nursing ge JNM ge Tarataret Suba Batch ke lamp lighting amasung basak lob gi thorom ngasi lamsang da leba RDO ge complex ta pangthokre tormaduda RDO ge General Secretary oibita natana lamsang kendru ge MLA W Brazavidu Medical Directorate ke Joint Director of Nursing Buljamen Balte amade tongan bami kyana surga ke Medical Superintendent H Nimaisana Nurse haibasi yamna muru ba senpamamani nurse amo oibige sabsaba pangthopam thoba thabaksing pangthohaning haike Joint Director Bunjamen Baltena senfamasi da leriba mioi singna miyamga naksin naduna mai pakna miyamgi seba tawgadabani haike. So please remember that while you are here, try to learn maximum from your efficient leaders, efficient teachers. All your RTO teachers are all experienced and very good quality teaching and bedside nursing. So I wish all of you should acquire lots of knowledge from your teachers. Cooperative ki ihona lebasi ge apun ge saktam propang ngamgani haiba hiramda seminar ama JM hall da pangthokre tormasida cooperative ki principal secretary ke Moses Salai Manipur State Cooperative Union ge president L Tompisak Registrar Cooperative Society Thaithilung Pamai amadi Hana additional registrar oramba TS Manau Susuruya ke Moses Salaina Manipura Cooperative ki ihwasi ate state sing yengnabada yamna sothana leire adubu aikhoina thawai yauna tauge khanna tawrabadi cooperative ki ihwasi ate state singa manan satpangamgani haiki but government of India have the cooperative apamba anything the society sing na apamba jangu hebegi that government of India ki guideline to have so cooperative movement se present as authority present already many things we can do many things National Health Mission Manipur na sindona asa facilitator singi ahumlak suba round gi training Modern College ta hokre hawdok gi thoramda State Mission Director Dr. Okram Ipomsa Modern College ke principal ke Birendra Health ke additional director Dr. S Manikanta asa ke State Nord Health Officer Dr. K S Ushasu Sugaki Dr. Okram Ipomsa na asa sing na thamoi sing na kathopga loina na matam pumbada mirolbi nupi sing loina duna anak pa hospital sing da angang unana ba hona gadabani haike siandana mo to ba kan na ba ko na mapam da su akoi gi SNCU adana signu bol ke mi map so ko hinda kadore paidagi primary una thena duri asan hoina thena dori dina aduga mayam go hospital na ko ha mi guidelines no de pri dori bida Manipur State Commission for Women's ki chairperson Ibetombi ki miyang makada commission ki hana member oramba H PTS Sorina lusingba kangbu amana androda satuna nupi singna karamba phibam da hinglibagi haibadu yangchin kre socio-economics and political empowerment women North East haiba timda
H Pitesuri na Infal West amadi Infal East ki mufam singda survey satagaduba asigi ahan bo oina ngasi androda survey si pangthokpani Pitesuri na haikibada Manipur da center na thadrakli ba scheme kya gi khudong saba si nupi singna fanglibage amadi hauzik oriba nupi singi fibam khangdoktuna makhogi tangai fadaba lokhat pa yaba thabak sing lokhanaba survey si pangthokpani haike nupi sing sidaida akhoi socio-economic and political lam sidaida sothariba mayam se kamai tawdana men khatchige government na piriba scheme mayam sina kayam yamna akhoi grassroots yobangam bage akhoi jaga jaga sing sidaida nupi sing sidaida kana ba phangbra phangdabra haibadugi survey mani akhoi tawjari Catholics Educational Society ki makhada leba school singda atofa higher class ta mahiroi kya narol da ming chenbe thengdore haina All India Students Federation AISF Manipur State Council na khanglali karamba ground da mahiroi sing adu ming chen kibano haiba thubo matamda Catholics Educational Society ki makhada leba school sing na sengdokadabani karigumba miyam da khangandaba targadi admission lana tawkiba sing adu phangdolagani Asigumba Habizabina Talaba Catholic Educational Society Makada Lebe School Sing Manipur gi Lemai da Lebe Yaroi Amadi Masigi Matung Tarak pada Thorpa Apafatigi Daita School Authority na Pugadamani Hari Panbayai Handak Catholic Educational Society Makada Leba Catholic School Mari Little Flower Nil Malabas Saint Joseph Amadi Catholic Kansipuda Class 1 gi Ming Sanabagi Damak Satkibatang Kunmathoida Lottery Pangtoktuna Ming Sanan Mahiro Sing Khan Krabani Namit Aduda Hairiba Catholic School Mari Asida Masa Sing Bularik Tamba Fangnabagi Damakta Angan ba Ayukta gi Hona Masa Sing Luina Mama Papa Singna Awaba Kaya Khangna School Singi Mamangda Matam Sangna Q left na Lottery Yoba Mui Lising Kana Lakna Kibani Manipur da Ladiba Catholic School Singi Manungda Hana Fabani Hana Tazaniriba Catholic School Mari Asida Lottery Kalaba Class 1 gi Mahirui Sing admission tawduna laklibatang kunga mangadagi sasan haunanaba school authority na sem chakrai Patriotics Writers Forum Manipur na sahi khudingi pidun lakpa Arambam Ibungohal and Binod Kumari Literary Award lisingani taramari Ramesor Sarungbam iba isai sereng lairi ireibak haina ming thonba lairi asida piragani haina Writers Forum na khangalakli hauji maraktana atenba break amoga amukana lominasi amukazona taram noksari Awang nongpolta khundariba Manipuri sing nungsi sanana leiminana bapandamda ISTV gi awang nongpok khongsat ngasi Assam gi hozai da thungba loinana mapamadu da khundariba Manipuri sing unaduna award apakya gi matangda wari sakre khongsat asida sarugariba aikhogi mihut jit ningomba amasung amubana pirakpa report ma Lasi akhuna tungan hozai dagi la matungda akhoi Governor aduga tay to bak mungsi unaru bada imaibel myam su unarei bakhuna phongdora ko phuma so akhoi mathang akhoi pagdom jage imaibel singasina phongdora pagi matungina akhoi mafumasida akhoi chanabi nga chali aduga loina Mumphum masida akhoi yamna suba no makana hingli maroina akhoi gi maitegi chanabi aduga akhoi gi fisalonsa mayam singasi phajan thin tawduna honari adumaku mumphum masida leriba musina phongdorpagi matungina di toan ba manipur dagi toan ba organization kya la aga sida nungsi janana leminari ba akhoi manipur group singasida tokhai tana bagi macha am oheli maram maduna toan ba group sing khadung adana kariumba thawma tawu tarabasu amattoina tawbagi apambadu phongdoriba sini akhoi huji se manipur development council asi lakte mamang Eko sarkar ga laina ba mari se masi e khetang hanan panjage mayam di akoi khong asi se akoi na khang kodagi akoi political line da akoi na khongthara kodagi na ngasi bhaw da akoi hinjari ba maitai khara sigi akoi gi sarkar dei oiba phangbam thokpa hak se akoi talaga akoi khong su khangbang ngam akoi khudam moina haibada akoi gi lamdam si da leiba akoi maitai singena number 1 faidagi hena sarkar na akoi awaba da tengbang se ni piriba IY gumba yum akoi gi beneficiary masagi oiba skill masigumba poche akoi gi khungang asida yamdrabada akoi ward anisda akoi hujik sani gi mathakta akoi huji piba ngami hujik chu akoi thabak chali hujik humbutraga humdoi lai masi chali asigi mamangda chahunga kunthra ngalai adumasu akoi chali Kasi dini changma nimiki pagdam si asimangni cameraman amugalona Jit Ningomba ISTV News Gornagar Hodai Ngarang Sora Village Authority ki Chairman MD Jalauddin Police na fakrga maral pisin bi thong yaning de phongdokpa mi phamama Sora da pangthokre mahpo thupa matamda thadorokna ba je sina dabi tori Sora Eastern Sports Association Sora High School amasung Hira Public School nasu athupa matamda thadokpirak na ba dabi tori Aikhoi admit card pami Mairu Singi Punsi Kalu haiba dabi toraduna
Akas Institute of Art and Science ki mahirui singna Kwakaithel Thoksom Laikai da wakan from Kre mahirui singi ahalaman sing yauna sathakiba khongsang asida mahirui singi damakta America piduna parikha thaba yahna bahona biu haidi Project lai riba mang iba satra singya si exam thaba phangan biu amasung ojagi sing thopi rakana hujik ojagi yum amadi school da security na gat tawra thamaga praja sing amadi guardian satra singa wari saba phangjade aduna maram oraga ikoi positive oiba mong do wari sasi thambiro sini haijare All Manipur VDF Welfare Association amadi District Mapal gi oiba VDF ki mipamama ngasi irabot bhavan da pangthoktuna VDF singi matam kuina dagi tamduna lakliba davi sing tha sigi kunga manga dagi hogdoriba assembly mipamda khanabina bore flowkre VDF ki coordination committee na chief minister unanaba taksin kiba wafam sing tang kunga manga phawgi manungda paw phawtrabadi akan makhongjang sangslagni hari Manipur Legislative Assembly Contracts Employees Association gi wafam lakadur assembly session da puthok pinaba association asina taksili CBS ina loba exam thaba yadawi phibam da lehalaga lotkraba Rang Krishna Higher Secondary School gi principal hayang ayu pung 3 fawgi mamang da thoroktrabadi school asigi mahirui sina kan makhongjang sangsalagni hari khoisaw norba mahirui sina school asigi pot sei kya thugai khre makatana principal na hayang phawgi manung da tangdang ba khangandrabadi madur thorokpa apapatek gi Daita puna school authority na pogadabani hari All Manipur College Teachers Association na thabak lepagi sangsilakiba khongjang numit taruk ni sure ngasi association ge khongjang adubu thugari bani haiduna association na appointment kakthlu haiduna davi tawriba Manipur College ke principal na semester kharge mahiroi khara punna koksilaga classroom amada lecture piduna leiramba thengnaki maduda association ge team amana kokthoki association na kanagumba amagi lana interest ta strike to bunate government ta demand to buni oza community bu singnaba thong association na yaning di hari Thabal College Teachers Association na su siswak strike khongjang sangsili government na athubu matamda warusin puraknaba taksili amaromda oza sina sangsiliba khongjang asina Imphal College ke academic atmosphere da sauna akaiba piduna mayru sing laik tamba phangdre Manipur sarkar na athubu matamda warusin puraktuna laik tamba phangan binaba college asigi student union na pung chingsili KCP Porei Meitei Lufna Cinema Hall Singda Athingba Leramba Adu Ngasidagi Komthok Lehari Luf asigi Publicity Secretary Malemngan Bamaitina Thorakpa Serolmana Luf asida Luang Ngamba Kuman amasung Denisor Sanglapada Taram Okre Common Students Club ki Homfu Suba Foundation Day Common John 3 Deleba Club asigi Sanglal Pangthokre Tormasida Club ki President Lokendro ISTV News ki Producer Gaurav Maitina Lusingduna Club asigi Asoba Tawdang Loramba Laikidra Singh Mufamda Laisukatuna Ikai Kunubu Utki President Lokendrona Alaman Singna Pukalamba Club Asina Makata Namiam Gidama Tabaka Packet Kani Haiki Imphal Art College na sinduna Annual Art Exhibition College asida pangthokre loinana Founder Principal Hanjabam Samu Sarmagi STSU ama maikum hangdokre Tharmasida Manipur University ki Professor H Nandakumar Art and Culture ki Secretary K Radha Kumar Art College Governing Body ki Chairman L Mangisu Surgaki Lottery Club Imphal na ngasi World Lottery Day thorong mari lenana asan bigayda leiba Laimakol Home da Medical Camp pangthokpa loinana Mairui singi sana thangna bamadi laik laik su tamna nabagi boy kolomna singba mating pikhre Bisnupur Police Commando 2/5GR Taruk Suba Assam Regiment amasung Kuntramari Suba Assam Rifles ke apun bakangbu mana Bisnupur Kaithel ge Prupak Pro ge active member ma phare Police Department ki PRO gi serol mana pharabami adudi Marenbam Iboyai sei kumapam apokpa modhu Morang khunong moy lekai degini hari Hojima katana ngasi ge sanawi pau lominisi Hojik sanawi pau lobisi Manipur Police Sport Club Team B amadi Nambul Mapal
Polo Club Kuntra Suba and Hazari Dr. M. Tombi State Polo Tournament ki quarter final sangkre. Manipur Horse Riding and Polo Association Sinduna Infal Polo Ground Tim Kungamangan Surgatun Satariba Kuntra Suba and Hazari Dr. M. Tombi State Polo Tournament ki ngasi sanik anba pre-quarter final match ta Manipur Police Sport Club Tim Bina KNMM Riding School Singzamibu Pansil Tarama the Mighty Pikre. Manipur Police Sport Club ki Pansil Singadu Aids Abung Kumana Ahanba Madi Ahum Suba Sakrada Pansil Taruksan ki Atop Pansil Sing Aduna Ke Nongpokanba M. Bebekananda Di Pradeep Kumar Amadi Ai Khabana Ahanba Ani Suba Ahum Suba Amadi Mari Suba Sakrada Pansil Amamam Sanki KNMM Riding School Singzamagi Amatangariba Pansiladu and Anisna Ahanba Sakrada Sankivani Ani Suba pre-quarter final match ki Sanakibada Nabul Mapal Polo Club na Tangwiban Youth Polo Club fu Pansil Mangas Noda Mighty Pikre Nabul Mapal Polo Club ki Pansil Sing Adu Pai Komba Amadi as Abung Ani Suba Amadi Ahum Suba Sakrada Pansil Anini Sanki Adopa Pansil Aduna as Grimohona Ani Suba Sakrada Sankibani Cosmo Wankai Amadi Manipur Police Sport Club Taramanga Suba Dr. Kranti Mukherjee Memorial Invitations Hockey Tournament ki quarter final Super League ki ahanba match sing mai pakre Hockey Manipur na sinduna Kumalampak Hockey Stadium da team nipa na group ani thokna khaidoktuna sathariba taramanga suba Dr. Kranti Mukherjee Memorial Invitation Hockey Tournament ki ngasi sanakiba quarter finals Super League ki ahanba match da Cosmo Wankai amadi Mairabasi kong goal amom chanaduna draw satkre Cosmo Wankai ki goal adu as Swaminasan ki Mairabasi kong ki goal aduna as Johnson san ki bune ani suba match ki sanakibada Manipur Police Sport Club SSA Sarangpatpo goal Manga Ahum da Mighty Pikre Manipur Police Sport Club ki Pansil Sing Adu S Ravina goal Ahum Sanki Atoba goal Aduna S Arunamadi P Priyokumar na Sankibani SSA Sarangpat ki goal Sing Aduna T Dynamic L Dipu Amadi H Romina Sanki Ahanba match ki man of the match takiba Cosmo Wankai ki A Boinau Amadi Anisuba match ta man of the match takiba SSA Sarangpat ki goalkeeper L Kiranjita Lupalising Amamungi Mana Association ki Makidi PK Hayang Ahanba match ta Mairabasi kong Amadi SSA Sarangpat ka Sanagani Anisuba match ta Manipur Police Sport Club Amadi Cosmo Wankai ka Sanagani Manipur Hockey ki miyang makada YCC IC kontra ahluf na sinduna ifdo margin ground kontra ahluf ta tim tara nithuina saruyadun sathariba ahum suba yumnam Rasmani Memorials Invitation Men's Open 7A side hockey tournament ki ngasi sanakiba ahanba match ta Hockey Union team B Lariambam Lekaina Farm Ya School team Bibu goal taruk manga da maiti pikre Ani suba match ke sanakibada Hockey Unions Lariambam Lekai team A na Farm Ya School team Ebu goal tarit ahumda mighty pikre MSF ki Morals Education ki campaign ki saru oina Sports Awareness Program ama Mass Hotel pangthokre thoromasida amuko ke advisor K2 Rahman MSF ki President KS Sirajuddin National Awardee CC Maitei Manipur Nat Kanba Love ki President PS Gunachandra Wall Karate Federation ki Kiran Kumar Thangjam Susurga ki Tongan ba masana singi posay sing sanori sing the PK National Awardee CC Maitei na Apaba Matik Saba Sanori Ama Oinawi Damakta Drug Tagi Laptop Patai Moral Education Yaw Robadi Kaidongda Apaba Mi Ama Oiroi Hake MSF ki President K Sirajuddin na MSF na Sahi Asida Moral Education Campaign Satargani Ngasidi Moral Yoruk Taba Wangang Sangang Sana Lonsat Kaya Mangsilakpa Asina Kunai Asida Ekoi si Mangkidra Habigi Sing na Bapokle Ekoi ki Ipai Pu Sing na Ngak na Salamba Moral Adu Ngak na Salasi Hake Sadasi da Ekoi Tandiniba Wafamdi Moral Education Habasida Yauriba Nak Yoiba Culture Yoiba Ekoi Hana Ipai Pu Ekoi Chana Kamul Mayama Tamiraba Mayama Dungashi Nomo Wangang Shanang the Boyo Eri discipline putting Magdano Marshall Katagi MSF na high program sing a Shimea Moral Education the Madina program sing a ship. I can say Ekoi Nashidi Ekoi Migration Letting Pana Hilagashu Pana Ibera the Sana the Maving Jalagashu Morally Itishiano Never Thasi ki tang tara tarukti taranifal forward Chandigarh pangthukiba taranithu suba All India Interzonal National Carom Championship ta Manipur ge L nganthoibana men's single ki event ta first position lorle hari Chatharba Championship asida Manipur ge N Brojana North East Zone ge team manager oina show saruya ki hari nganthoibana championship asida first position lorpada All Manipur Carom Association ge office bearer amasung Carom player singna nungaiba phondroli
मणिपुर की अनिसुब मपो कुलमन थोरंग मरी लेना सिंगजमई वाइकोम लेखाई लेबा वाइकोम लेखाई एथलेटिक क्लब की ग्राउंड ngasi टीम मरी न सरुगादुना फुटबॉल टूर्नामेंट होदोखरे ngasi ga होदोपगी थोरंग मरी लेना सानकेबा अहानबा मैच दा ऑल मणिपुर सिनेमाटोग्राफर गिल्ड्स अमसुंग अफिम्पागा सानबदा अफिम्पाना अमकाबो गोल मरी अमदा माइतिबा पीखरे अनिसुब सानकेबा मैच दा अमिक अमसुंग ऑल मणिपुर सिने एक्टर्स एफसी अपिबा मतम फावदा गोल अनि सनदुना ड्रॉ सटपदगी kick from penalty mark na decide to wada cine actor FC na amikpo maiti ba pikre hayeng cine actor FC amadi apimpa finals sanargani hayeng sanagada ba finals asigi mangoina na ISTV FC amadi Manipur football team ga sanagani Tim Tara Tarena Saruga Aduna Ngasidagi Mapal Suba State Level Men's and Women's Tug of War Championship Manipur Tug of War Association Sinduna Kumal Lampak Men Stadium ge practice field hokre Haudopuki Thoromda Championship asigi organizing chairman ke Manitomba Manipur Tug of War Association ge President CS Lokendra Thoromo Pusing Wiki Nupigi Kezi Samri Marpugi Pangtoki Ahan match da NNC Tangweban Sinam Lekaina Manipur Police Sport Club Team Bibu point Ohum Sinoda Mighty Piki Anisuba match ki Saniki Bada Manipur Police Sport Club Team A Amadi THYO Tangweban point Amamam Pangduna draw Satkre Ohum Suba match da YLK Singarel na SWCC A Sabungkokpo Marisuba match ki Saniki Bada TKUCA Tongjuna RKC Kwatongbu Mangasuba match ki Sanakibada YLK Singarel na YSWC Sabungkokpu point Ohum Suno da Mighty Piki Nupagi Kezi Sangwa Homfugi Pangtuki Ahanba match da Unique Zim Ningom Tong Amadi TKUCA Tongju Amadi Anisuba match ki Sanakibada NSC Kwatong Amadi Manipur Police Sport Club point Amamam Fangduna draw Satkre Ohum Suba match ki Sanakibada KMSA Kaibina Kumalampak Zimbo points Ohum Sunoda Amadi YBB Zim Pisumna TFC Katrigabo point Ohum Sunra Mighty Pikre Tasikitang Kunganipal the game Matang Takitang Mapal Fauba UAA gi Abu Dhabi da Pangtokadurba SN Junior and Cadet Fencing Championship da Indian team gi fencing sanori singi manungda Manipur gi fencer Sukham Hiron Fencing Association of India na khalakle Mars ki tang taruk tagi mapal fawba Darjeeling gi Kalimpong Ram Krishna Rengalmans Town Hall da pangthokaduriba manga suba Gorkhaland Open Classic Cash Prize Bodybuilding Championship da saruganaba Manipur team gi bodybuilder mapal amadi official ani khalle Visakhapatnam da pangthokadaba National Junior Taekwondo Championship da saruyagadaba Manipur gi sanori taramanga mari leinaba authority dagi setpa yabagi se phangdabadagi ngasi sakhidre championship asida se naba khara leibadagi masage career da sokani haibadagi satanaba thaidokpa sina sanori singi mama mapada samamnaba poale Taekwondo sanori sing yokat piu makoi punsi kan biu haina mama mapa singna fondrole Manipur Sarkar amadi All Manipur Taekwondo Association na se sang pirabadi kudakta sanaba sem sadun lei handaki championship asida saruk yaba fangodrabadi mathang sahidadi category asida amuk hana sanaba phanglaroi oregliba fibam asigi matangda tha asigi tang kunga tarukta Kumalampak Man Stadium da Taekwondo sanori singi alaman singi oiba mefam mama pangthok tuna khana nenagani hari Sanabinaba Sanabasakada Pubinaba Laitaba Association General Secretary Su Layamdaba All Manipur Taekwondo Association Tadropa Cherolomagi Matungina Thasi Tang Kuntaret Amadi Kunipanda Visakhapatnam da Pangthokaduriba National Junior Taekwondo Championship da Saruk Yagadaba Manipur team Sem Saba Lurba Matungda Federation gi se nabal lebidagi Association Nabolna Munna Khanarba Matungda team Thakidre Sanori Singi Sahi Mangdanaba Madi National gi Thakta Sanaba Fangnaba Association na Khanarabasu Federation gi Tang Taba Ama Leitabana Manipur team Thakidabani Hari Purum Area Youth Development Organization Sinduna Numit Nini Satagadaba Mukna Amadi Thori Singbi Sangdam Nabagi Thoram Sisumilant Hindi UJV School Purum Kulenda Hokre Hodopugi Thoramda Achumgi President Amboy Serto Amukogi Vice President K Helen Purum Kulgi Chief
SK David na Toromo Pusingoki, Numini Satagaba Toromasida, Kabui, Koireng, Com, Wi-Fi, Tado Kuki, Purum Pruki, Muisina Suraki, Tarunga Marilena, Amukugi Vice President K. Helena Fondokibada, Furukiana Kunda Minadun Lediba, Ekogi Kunayasi, Makai Kiadigi, Mayakaba, Sinzakna, Sinaba, Horley. Yellow Edigi, Sanar Laba, Lamdamasiki Sanori Singbo, Horliba, Naharul Singna, Puna Yokat Mina Rabadi, Mayakaba, Sinzaktagi, Laptok Pada Natana, Puruf Amagamaga, Nungsi Sanana, Hemina Mating Oigani, Haiki. Housing Asinomugi Okiba, Ingasaki Pau, Bizari. ICAR Lampel Party Fongba Pau Mugi Matungina, Nasi Quaidi Saba, Drigi Celsius, Kuntaru, Dasmik Manga, Quaidi Imba, Drigi Celsius, Nipan Dasmik Taru, Nungsita Yawa, Ising Manelgisang, Euta Sada, Marfutaret, Nungtilzana Sada, Nepumanga, Nasinong, Sukide. Loisalak Padangasi Muru Boxing, Amukan Pizri. Works Department of Silatabaga, Safmanare, Sahiloram Dida, Yamlo Central Sarkan, Local Honorary Haina, BJP Manipur Unit President, A. Saw Hake. Sarkar Thazava people the Handokuba, All Tribal Blinds Association Kova Infilmore Lambi Ban, Nasidagi Amulabi Pingwi Kongdang Sansankre, Amadi, Manipur Police Sport Club, Team B, Amadi, Nabul Mapal Polo Club, Guntra Suba and Hazare Madi, Dr. M. Toby State Polo Tournament K, Quarter Final Sankre. Nasidi ISTV Matang Slozere, being Tabi Single, Arabina.